ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯁꯈꯤ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯍꯥꯏ ꯇꯔꯨꯕꯤꯌꯥ, ꯇꯥꯕ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯣ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤꯗ꯫ ꯍꯥꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯆꯥꯒꯤ ꯃꯅꯥꯛꯇ꯫ ꯅꯪꯕꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯇꯨꯝꯁꯤꯟꯕꯕꯨ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ? ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ! ꯃꯃꯥꯅ ꯆꯪꯂꯛꯇꯨꯅ ꯉꯥꯡꯂꯕꯁꯤꯗꯗꯤ ꯇꯔꯨꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯨꯝꯃꯛꯏ ꯁꯧ ꯁꯧ ꯇꯧꯗꯨꯅ꯫ ꯑꯁ ꯏꯃꯥ, ꯅꯪꯁꯦ ꯉꯥꯡꯉꯤꯍꯦ! ꯃꯤꯅ ꯉꯥꯏꯍꯥꯛꯇ ꯄꯦꯟꯅ ꯇꯨꯝꯒꯦ ꯈꯟꯕꯁꯤꯗ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ, ꯍꯧꯒꯠꯂꯒꯦ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯁꯛꯇꯥ ꯄꯨꯗꯥꯃꯛꯅꯤ꯫ ꯍꯥꯏ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ! ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨꯀꯣ! ꯀꯅꯥꯒꯤ ꯅꯪꯗ ꯉꯥꯡꯅ ꯂꯥꯎꯅꯕꯗꯣ? ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯤꯡꯒꯠꯂꯦ, ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯁꯤꯡꯕ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕ꯫ ꯇꯥꯅꯤꯡꯗ꯭ꯔꯕꯅ ꯍꯧꯔꯛꯑꯗꯧꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤ꯫ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯧꯅꯤ꯫ ꯃꯥꯅ ꯀꯅꯥꯅ ꯃꯊꯧ ꯂꯩꯇꯅ ꯉꯥꯡꯖꯧꯒꯦ? ꯁꯈꯤꯒꯤ ꯃꯆꯥ ꯇꯔꯨꯕꯤꯁꯤ ꯈꯔ ꯐꯥꯎꯏ, ꯂꯝꯀꯦꯠꯂꯝ ꯍꯩꯕ, ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯗꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯆꯕ ꯃꯤꯁꯛꯇꯨ ꯑꯣꯏ ꯃꯍꯥꯛ꯫ ꯃꯆꯥ ꯑꯍꯜ ꯊꯧꯕꯗꯤ ꯋꯥꯈꯜ ꯇꯥꯏ, ꯂꯩꯀꯥꯏ ꯃꯤꯅ ꯕꯦꯕꯥꯔ ꯇꯧꯅꯩ꯫ ꯃꯃꯧ ꯊꯝꯕꯥꯜꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯗ ꯃꯍꯥꯛ ꯃꯇꯤꯛ ꯆꯥꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯤꯅ ꯐꯔꯤꯉꯩ ꯐꯕ, ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯃꯥꯅ ꯍꯦꯟꯅ ꯐꯠꯂꯣꯏ ꯍꯥꯏꯕ ꯃꯤꯗꯥꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯣꯝ ꯊꯣꯛꯀꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯑꯩꯁꯦ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥ ꯊꯧꯕꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯃꯥꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯉꯛꯏ꯫ ꯀꯩꯗꯧꯔꯤꯕ? ꯅꯪꯅ ꯅꯇꯣꯝꯗ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤꯕꯁꯤꯕꯣ? ꯀꯔꯤ ꯅꯠꯇꯦꯗ ꯏꯕꯨꯡꯉꯣ, ꯅꯆꯜ ꯑꯁꯤꯒꯤ ꯋꯥꯈꯜꯗꯅꯤ ꯑꯩꯅ ꯁꯣꯜꯂꯝꯃꯤꯕ ꯑꯁꯤ꯫ ꯈꯣꯏ ꯇꯔꯨꯕꯤꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯅꯆꯜ ꯑꯁꯤ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯋꯥꯏꯅꯦ꯫ ꯃꯁꯤꯕꯨ ꯀꯔꯣꯝ ꯊꯣꯛꯀꯗꯧꯕꯅꯣ ꯈꯪꯗꯦ꯫ ꯏꯃꯥ ꯏꯃꯧ ꯑꯁꯤꯒ ꯈꯠꯅꯔꯛꯀꯗ꯭ꯔꯥ ꯈꯟꯕꯗꯁꯨꯅꯦ ꯏꯃꯥ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯃꯥ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨꯒꯩꯖꯕꯅꯤ꯫ ꯑꯩꯈꯣꯏꯅꯒ ꯂꯨꯅ ꯇꯧꯕꯁꯤꯗ ꯃꯅꯝꯃꯗꯁꯨ ꯑꯩ ꯍꯥꯏꯒꯦ, ꯀꯔꯤꯒꯤ ꯄꯪꯈꯠ ꯈꯠꯅꯔꯨꯅꯤ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪꯅꯕꯨꯗꯤ ꯍꯥꯏꯔꯤꯕ, ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯁꯤꯗꯗꯤ ꯃꯤꯄꯥꯏꯔꯤꯕꯅꯤꯅꯦ꯫ ꯏꯃꯧꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯆꯜ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯤꯒꯤ ꯃꯆꯥꯁꯤ ꯅꯣꯡꯃꯗꯤ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡ ꯍꯦꯛ ꯊꯣꯛꯎ, ꯂꯩꯀꯥꯏꯁꯤꯅ ꯍꯦꯛꯇ ꯍꯥꯏꯗꯧꯔꯤꯕꯅꯤ, ꯅꯤꯡꯉꯣꯜꯒ ꯃꯧꯒꯅ ꯄꯥꯎꯊꯣꯛꯄꯤꯗꯧꯔꯤꯕꯅꯤꯅꯦ꯫ ꯌꯥꯔꯤꯁꯤ ꯏꯃꯥ, ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨ, ꯑꯔꯦꯝꯕꯗ ꯋꯥꯈꯜ ꯋꯥꯅꯕꯅꯤ꯫ ꯍꯣꯏ ꯑꯗꯣ ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯉꯜꯂꯤꯗ ꯉꯁꯤꯗꯤ, ꯆꯥꯛꯅ ꯀꯝꯗꯧꯕ? ꯉꯁꯤꯗꯤ ꯉꯜꯂꯤ꯫ ꯊꯕꯛ ꯃꯄꯨꯗꯨꯅ ꯍꯟꯗꯛꯇꯤ ꯊꯕꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯑꯌꯨꯛꯁꯨ ꯂꯥꯛꯑꯣ, ꯆꯥꯛꯁꯨ ꯑꯥꯗ ꯆꯥꯔꯁꯦ ꯍꯥꯏꯕ, ꯑꯗꯨꯒꯤꯅꯤꯗ ꯏꯃꯥ꯫ ꯑꯗꯣ ꯑꯩ ꯊꯣꯛꯑꯒꯦ ꯏꯃꯥ, ꯇꯥꯗ ꯍꯣꯏ ꯏꯇꯥꯎ ꯍꯣꯏ ꯉꯥꯏꯔꯝꯂꯅꯤ꯫ ꯍꯣꯏ ꯏꯟꯊꯤꯅ ꯆꯠꯂꯨꯀꯣ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯇꯥ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯃꯇꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯇꯥ! ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯣꯏ ꯏꯇꯥ ꯊꯥꯗꯣꯏ! ꯇꯥꯔꯣꯏꯗꯕꯅꯦꯕ ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ꯫ ꯊꯥꯗꯣꯏꯅ ꯍꯣ ꯇꯥꯔꯦ꯫ ꯏꯇꯥ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ, ꯁꯦ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯒ ꯐꯝꯂꯝꯃꯨ, ꯑꯩ ꯐꯤꯁꯦ ꯐꯠ ꯂꯣꯏꯁꯤꯜꯂꯛꯀꯦ, ꯀꯨꯏꯔꯣꯏ꯫ ꯁꯣꯝꯗ ꯏꯃꯥꯗꯣ ꯑꯕꯣꯛ ꯍꯣꯏꯗ ꯆꯠꯊꯣꯛꯈꯤꯗꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯉꯩ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯦ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯍꯥꯊꯨ ꯑꯃꯨꯛ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯤ ꯊꯥꯗꯣꯏꯁꯨ ꯂꯣꯏꯔꯗꯨꯅ ꯇꯔꯨꯕꯤꯒ ꯄꯨꯟꯅ ꯈꯨꯟꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒ ꯈꯪꯅꯕ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯂꯦꯞꯇꯨꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯇꯥ ꯊꯝꯕꯧ, ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯩꯈꯣꯏꯁꯨ ꯉꯟꯅ ꯊꯣꯛꯂꯛꯀꯦ ꯇꯧꯕꯅꯦꯕ, ꯑꯗ ꯅꯣꯏ ꯊꯥꯗꯣꯏꯁꯤꯅ ꯂꯣꯏꯁꯤꯜꯂꯝꯗꯗꯅ ꯊꯦꯡꯈ꯭ꯔꯤꯅꯤ꯫ ꯇꯧꯔꯝꯅꯤꯌꯦ ꯃꯁꯤ, ꯅꯣꯡꯃꯇ ꯃꯥꯅ ꯉꯟꯅ ꯉꯥꯏꯔꯝꯕ ꯍꯥꯏꯕꯁꯤꯃ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯥꯒꯤꯁꯦ ꯑꯇꯣꯞꯄ ꯄꯥꯃꯛꯇꯅ ꯀꯗꯔ ꯇꯧꯕ ꯍꯧꯔꯛꯏꯔꯁꯨ ꯈꯪꯄꯣꯟꯇꯦ ꯇꯧꯔꯤꯕ꯫ ꯊꯥꯗꯣꯏꯅ ꯌꯥꯔꯦ ꯇꯥ ꯊꯝꯕꯧ, ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯤꯗꯣ ꯇꯧꯔꯛꯀꯅꯨ, ꯈꯪꯗꯤ ꯈꯪꯗꯅ꯫ ꯑꯩꯅ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯅꯦ ꯅꯪ ꯑꯩꯅ ꯂꯪꯊꯣꯛꯑꯒ ꯊꯝꯖꯔꯝꯁꯅꯤ, ꯑꯗꯨꯒꯨꯝꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ? ꯑꯁ ꯐꯥꯒꯤ ꯇꯧꯕꯅꯤꯁꯤ, ꯅꯁꯛꯀꯗꯣ ꯂꯣꯏ ꯊꯤꯖꯤꯟꯕ ꯇꯥꯔꯦ꯫ ꯌꯦꯡꯉꯨ, ꯃꯤꯅ ꯃꯥꯟꯅꯕꯤ ꯇꯔꯨꯕꯤ ꯍꯣꯏꯗꯤ ꯁꯤꯡꯗ꯭ꯔꯥ? ꯃꯁꯛꯁꯦ ꯊꯤꯖꯔꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯅ, ꯏꯇꯥꯎꯅ ꯄꯥꯝꯕꯤꯅꯕꯅ ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯗꯅ
ꯀꯨꯐꯦꯠ ꯌꯦꯡꯂꯒ ꯂꯩꯔꯤꯁꯦ ꯁꯦ ꯌꯦꯡꯉꯨꯅꯦ ꯋꯥꯔꯤ ꯇꯥꯗꯨꯅ ꯅꯣꯛꯐꯦꯠ ꯄꯤꯕꯥꯗ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯕ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯁꯥꯎꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯊꯝꯕꯧ ꯍꯥꯏꯕ ꯉꯧꯁꯨ ꯉꯧꯗꯕ ꯁꯛꯇꯥ ꯊꯤꯌꯦ ꯏꯁ ꯃꯃꯤꯡꯃꯛꯅ ꯊꯝꯕꯧ ꯀꯥꯏꯅꯒ ꯊꯔꯣꯏ ꯀꯧꯒꯗꯧꯕ ꯃꯁꯛꯁꯤꯗ ꯏꯃꯨ ꯍꯦꯃꯨꯔꯗꯅ ꯑꯗꯨꯒ ꯑꯩꯕꯨ ꯊꯤ ꯀꯥꯏꯅꯒ ꯄꯤꯕꯥꯅ ꯑꯁ ꯌꯥꯔꯤꯁꯦ ꯅꯣꯏꯕꯝꯇ ꯇꯣꯛꯅꯔꯨ ꯀꯩꯗꯧꯒꯦ ꯇꯔꯨꯕꯤ ꯂꯧ ꯏꯕꯥꯅꯤꯁꯨ ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ ꯀꯥꯟꯗꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈꯤꯅꯕꯅꯤ ꯇꯞꯅ ꯍꯥꯏꯍꯧꯏ ꯃꯇꯥꯎꯅ ꯆꯠꯈ꯭ꯔꯕꯗ ꯊꯝꯕꯧꯅ ꯍꯣ ꯄꯨꯈ꯭ꯔꯣ ꯁꯥꯟꯅꯔꯨꯔꯣ ꯏꯁ ꯀꯔꯤꯅꯣ ꯆꯤꯛꯀꯦꯕꯨ ꯇꯧꯏꯅꯦ ꯅꯨꯄꯤꯅꯤꯅ ꯃꯆꯤꯟ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯧꯅ ꯇꯞꯆꯔꯤꯁꯤꯒ ꯌꯥꯔꯦ ꯅꯪꯁꯨ ꯃꯤꯒꯤ ꯋꯥꯈꯜ ꯈꯜꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯅꯪꯁꯨ ꯅꯃꯥꯟꯅꯕꯤꯁꯤꯒ ꯇꯤꯟꯅꯕꯅꯦ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯏꯌꯦ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯊꯣꯛꯏ ꯁꯣꯝꯗꯅ ꯄꯤꯕꯥꯅ ꯇꯔꯨꯕꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯅꯪꯕꯣ ꯁꯝꯊꯣꯡ ꯆꯥꯔꯦ ꯑꯩꯗꯤ ꯄꯨꯛꯀ ꯑꯃꯠꯇ ꯊꯜꯂꯛꯇꯦ ꯑꯩꯈꯣꯏ ꯃꯧꯗꯨꯅ ꯑꯩꯅ ꯄꯥꯝꯗ꯭ꯔꯦ ꯈꯪꯕꯁꯦ ꯍꯦꯛꯇ ꯑꯗꯨꯝ ꯊꯣꯡꯉꯝꯃꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯆꯨꯝꯅ ꯍꯥꯏꯌꯨꯅꯦ ꯌꯥꯔꯦ ꯈꯪꯉ ꯅꯪꯁꯨ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯃꯣꯏꯒꯤ ꯃꯤꯆꯪ ꯌꯥꯝꯅ ꯆꯪꯉꯤ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯉꯥꯏꯔꯦ ꯏꯇꯣꯝꯇꯅꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯍꯩꯃ ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯄꯩꯊꯣꯛꯇꯅ ꯑꯣ ꯌꯥꯔꯤꯁꯦ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯅꯪꯒꯤ ꯆꯥꯅꯤꯡꯕ ꯅꯅꯤꯡ ꯇꯧꯖꯧꯁꯤ ꯌꯥꯔꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕ ꯇꯔꯨꯕꯤꯕꯨ ꯌꯦꯡꯖꯗꯨꯅ ꯅꯣꯛꯃꯤ ꯇꯧꯖꯩ ꯃꯥꯅꯗꯤ ꯇꯔꯨꯕꯤꯁꯤ ꯑꯇꯣꯟ ꯑꯇꯥꯡ ꯑꯣꯏꯕꯒꯤ ꯃꯌꯨꯝꯗ ꯀꯦꯅ ꯂꯩꯖꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯄꯪꯂꯥꯡ ꯂꯥꯡꯖꯕꯅꯤ ꯈꯟꯖꯩ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤꯗꯨ ꯃꯃꯥꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤ ꯏꯃꯥ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯖꯔꯤꯁꯤꯀꯣ ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ 이마기 이베마 낭부 와칼 기타디 다오 하이와니냐 이마부 그다이디기 셀나 삐더리버노 하 삐더리버노바 이마기 레이트버수 코이타 저우드게 하이버디 까리까이기 마기 누피나 하이라버디 로이나 떡히니냐 하이 나진도 양 간간들네 낭보 누피 모이버기 잉따버수 크르다 무네 낭보 나봉도나 따라디 낭보 살란 차나바 따리 까리 왕앙노 하 까리 왕앙노바 똥누 꼬낭 ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯇꯧꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯑꯔꯥꯟꯕꯕꯨ ꯌꯥꯎꯕ꯭ꯔꯣ ꯏꯃꯥꯁꯨ ꯈꯜꯂꯨ ꯏꯅꯝꯃꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇꯥꯆꯧꯅ ꯏꯅꯥꯛꯇ ꯀꯌꯥꯔꯛ ꯆꯪꯉꯛꯈ꯭ꯔꯒꯦ ꯑꯩꯒꯤꯅ ꯍꯥꯏꯅ ꯀꯔꯤꯕꯨ ꯂꯩꯔꯛꯈ꯭ꯔꯒꯦ ꯍꯥꯟꯅꯗꯤ ꯁꯦꯜ ꯍꯦꯛ ꯐꯪꯕꯒ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯖꯔꯝꯕꯅꯤ ꯃꯆꯜ ꯑꯩꯒꯤ ꯌꯥꯝ ꯈꯟꯕꯤꯔꯝꯕꯅꯤ ꯏꯃꯨꯡꯗꯣ ꯅꯪꯕꯨ ꯅꯆꯤꯟꯅꯔꯩ ꯀꯦꯟꯒꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯦ ꯅꯕꯨꯡ ꯅꯅꯝꯃꯅ ꯇꯥꯔꯒ ꯀꯔꯤꯅꯤ ꯈꯟꯗꯧꯔꯤꯒꯦ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯃꯀꯣꯛ ꯆꯥꯎꯔꯕ ꯅꯕꯨꯡꯁꯦ ꯑꯗꯨꯝꯅ ꯈꯟꯒꯅꯨꯅꯦ ꯅꯪꯕꯣ 이마기 이베마 ꯅꯪꯕꯨ ꯕꯥꯞ ꯈꯤꯇꯗꯤ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯇꯟꯖꯥꯗꯨꯗ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯃꯃꯧ ꯊꯝꯕꯥꯜ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯥꯎꯅꯔꯝꯕꯗꯨ ꯇꯥꯔꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯅꯔꯒꯦ ꯏꯃꯥ ꯍꯣꯅ ꯆꯜꯁꯦ ꯁꯦꯜ ꯄꯤꯌꯣ ꯃꯐꯤ ꯃꯔꯣꯜ ꯂꯩꯒꯦ ꯑꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯁꯥꯎꯋꯌꯦ ꯑꯗꯨꯗ ꯏꯃꯥ ꯁꯦꯜ ꯂꯩꯇꯦ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤꯅꯣ ꯂꯩꯇꯦ ꯈꯪꯗꯅ ꯅꯤꯡꯉꯥꯏ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯉꯥꯡꯉꯝꯃꯤꯕꯅꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯇꯔꯨꯕꯤꯗ ꯌꯦꯡꯗꯨꯅ 이마 마수 렉사비 하이도 파라바니나 마만비기 마망가 이까이자드나 떠우자리니 떠오라가 로이레드나 이짤기버 나 코이다 짜우가수 따나키시 따루비다 목 얹힌두나 이찬기부 떠우데 하이브로 아도 하우지키디 셀 레이트리 이몽기 레까이기 뽀잉 짜잉 뽐나먹 낭기 따정노 호나방악니도 아두나 나봉가 따나레가니야 답나 떠우시 꼬이비마 마복 팟다바기 하우나비 따루비 펫 하이독두나 컴레이 마나마도 얹힌두나 이아리 강이나마 ꯑꯐꯕꯤ ꯁꯥꯗꯅ ꯑꯃꯨꯛꯅꯦ ꯑꯣꯟꯊꯣꯛ ꯑꯟꯆꯤꯟ ꯉꯥꯡꯗꯅ ꯂꯩꯇ꯭ꯔꯕꯁꯨ ꯉꯝꯃꯣꯏ ꯇꯧꯔꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯀꯛꯅꯅꯦ ꯁꯛꯂꯣꯟ ꯌꯥꯝꯕꯁꯤ ꯋꯥꯗ꯭ꯔꯣ ꯑꯩꯒꯤ ꯇꯥꯆꯧꯗꯅ ꯑꯃ ꯑꯩꯈꯣꯏꯗꯅ ꯑꯃ ꯍꯩꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯪꯗꯕꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯆꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯁꯈꯤꯅ ꯃꯁꯤꯕꯨ ꯀꯔꯝ ꯉꯥꯡꯅꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯀꯣꯛ ꯑꯁꯤ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯍꯩꯇ꯭ꯔꯦ ꯄꯣꯛꯄꯗ ꯑꯃꯥꯏꯕꯤꯅꯒ ꯑꯣꯟꯅꯈ꯭ꯔꯕꯔꯥ ꯈꯪꯗꯦ ꯃꯁꯤ ꯃꯁꯛꯁꯤꯁꯨ ꯑꯩꯕꯨ ꯁꯨꯝ ꯃꯥꯜꯂꯛꯇ꯭ꯔꯦ ꯂꯤꯆꯠꯁꯤꯁꯨ ꯀꯅꯥꯕꯨ ꯂꯧꯔꯤꯕꯅꯣ ꯃꯄꯥꯁꯨ ꯃꯥꯒꯨꯝ ꯇꯧꯗꯦ ꯐꯈ꯭ꯔꯕ ꯍꯥ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯇꯥꯟꯇꯣꯛꯑꯣ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯂꯦꯝꯕꯗ ꯐꯖꯕꯗ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯁꯛ ꯑꯁꯤ ꯆꯨꯝ ꯌꯥꯡꯒꯪꯕꯤ ꯆꯥꯕ ꯐꯪꯗꯕꯤꯗꯣ ꯃꯉꯥꯏꯈ꯭ꯔꯦ ꯃꯕꯨꯛꯅ ꯐꯠꯇꯕꯅꯤ ꯏꯆꯥꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯔꯕꯅꯤꯀꯣ ꯃꯅꯦꯝꯒꯤ ꯋꯥꯇꯥ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯝꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯃꯅꯦꯝꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯇꯔꯨꯕꯤꯁꯦ ꯋꯥꯉꯥꯡ ꯁꯛꯄꯗ ꯀꯥꯃꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯃꯥ ꯑꯩꯈꯣꯏꯅꯇꯕꯨ ꯏꯆꯜꯅꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯥꯟꯅꯕꯤꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤꯗꯨ
ꯂꯩꯀꯥꯏꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯇꯥ ꯃꯌꯥꯝꯒꯤ ꯁꯤꯡꯖꯨ ꯆꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯅꯥꯀꯜꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯁꯨ ꯐꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ "ꯏꯇꯥ ꯃꯌꯥꯝ, ꯏꯅꯦꯒꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯇ꯭ꯔꯥ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯅꯦꯒꯤ ꯁꯤꯡꯖꯨ ꯃꯍꯥꯎꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯤ, ꯀꯥꯎꯕ ꯉꯝꯗꯦ ꯍꯥꯏꯕ." ꯃꯇꯥ ꯑꯃꯅ "ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇ ꯍꯧꯅꯗꯅ ꯏꯅꯦꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯆꯥꯔꯤꯕꯁꯤꯗꯤ꯫ ꯅꯣꯏꯒꯤꯗꯣ ꯋꯥ ꯑꯃꯗꯤ ꯆꯤꯊꯔꯤꯀꯣ?" ꯊꯥꯗꯣꯏꯅ "ꯍꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨꯗꯅ ꯑꯗꯨꯗꯤ ꯇꯥꯊꯣꯛꯁꯤ ꯑꯋꯥꯠꯄ ꯋꯥꯔꯤꯗꯣ꯫ ꯍꯣ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯅꯃꯥꯗ ꯂꯩꯀꯥꯏ ꯂꯥꯟꯅ ꯄꯥꯏꯔꯛꯄ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯖꯦꯡꯕ ꯁꯦꯒ꯭ꯔꯥꯛ ꯆꯦꯡꯕ ꯌꯦꯡꯕꯒꯤ ꯃꯍꯥꯎꯁꯤꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ, ꯅꯠꯇ꯭ꯔꯣ ꯏꯇꯥ ꯃꯌꯥꯝ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯄꯦꯟꯅ ꯍꯦꯛꯇ ꯅꯣꯛꯃꯤꯟꯅꯩ꯫ ꯇꯟꯖꯥꯗꯨꯗ ꯅꯥꯀꯜꯗ ꯐꯝꯂꯤꯕꯤ ꯃꯧ ꯃꯔꯛꯇꯒꯤ ꯄꯣꯠꯐꯝꯗꯒꯤ ꯆꯥ ꯂꯧꯕ ꯆꯠꯈꯤꯕꯗꯨ ꯁꯣꯏꯕꯗꯒꯤ ꯆꯥ ꯑꯁꯥꯕꯗꯨ ꯇꯔꯨꯕꯤꯗ ꯍꯦꯛ ꯍꯩꯖꯤꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯏꯈꯪ ꯈꯪꯅ ꯇꯔꯨꯕꯤ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ "ꯍꯦ ꯀꯔꯤꯅꯣ? ꯆꯨꯝꯅ ꯄꯨꯒꯦ ꯂꯩꯇꯗꯅ ꯃꯤꯒꯤ ꯃꯊꯛꯁꯤꯗ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯏꯁꯤꯕꯣ? ꯅꯠꯇꯦ, ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯏꯅꯝꯃꯒꯤꯁꯤꯕꯣ?" ꯃꯧꯕꯤ ꯃꯣꯂꯥꯅ ꯍꯩꯃ ꯇꯔꯨꯕꯤꯌꯥ, ꯏꯅꯝꯃ ꯁꯣꯏꯈꯤꯕꯅꯤ. ꯄꯨꯜꯂꯞ ꯄꯥꯏꯔꯛꯄꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯂꯩꯊꯦꯛꯄꯗ ꯏꯆꯟꯗ ꯈꯔ ꯍꯩꯖꯤꯟꯈ꯭ꯔꯦ. ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯕꯦꯝꯃ." "ꯀꯔꯤꯅꯣꯗ ꯏꯅꯝꯃ, ꯃꯤꯒꯤ ꯃꯊꯛꯁꯤꯗ ꯑꯁꯥꯕꯁꯦ ꯍꯩꯖꯤꯜꯂꯛꯑꯒ ꯍꯦꯛꯇ ꯁꯣꯏꯈ꯭ꯔꯦ ꯁꯥꯎꯅ ꯍꯥꯏꯔꯛꯀꯦ ꯌꯥꯔꯕꯣ? ꯏꯅꯝꯃꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯄꯤꯗ꯭ꯔꯤꯕ꯭ꯔꯣ?" "ꯀꯔꯤꯅꯣ ꯇꯔꯨꯕꯤ, ꯑꯩꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ. ꯁꯣꯏꯈꯤꯕꯗꯨ ꯁꯣꯏꯈ꯭ꯔꯦ ꯁꯥꯎꯔꯅꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯗꯧꯔꯤꯕꯅꯣ? ꯏꯅꯝꯃꯅ ꯑꯇꯩꯗ ꯄꯪꯇꯧ ꯇꯧꯕ ꯄꯪꯌꯥ ꯌꯥꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯅꯤ ꯈꯟꯕꯤꯒꯅꯨ. ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯖꯔꯤꯕ." "ꯍꯦꯔ ꯇꯔꯨꯕꯤ, ꯑꯍꯦꯟꯕ ꯋꯥꯗꯤ ꯉꯥꯡꯅꯒꯨꯝꯁꯤ. ꯅꯠꯇꯦ, ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯇꯧꯔꯗꯅ ꯅꯪꯅ ꯅꯆꯤꯟ ꯊꯤꯗꯅ ꯉꯥꯡꯂꯤꯕꯗꯣ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯆꯤꯟꯒꯟꯕꯤꯁꯤꯗꯤ." ꯃꯁꯤꯗ ꯇꯔꯨꯕꯤꯁꯨ ꯍꯟꯗꯦ, ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯆꯠ ꯑꯋꯣꯡ ꯃꯤꯅ ꯌꯦꯡꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯗꯨ ꯅꯥꯆꯣꯡꯗꯅ "ꯍꯣꯏ ꯏꯕꯦꯝꯃ ꯆꯤꯟꯒꯟꯕꯤ, ꯑꯩꯈꯣꯏꯕꯨꯗꯤ ꯐꯔꯤ. ꯅꯪꯗꯤ ꯅꯌꯨꯝꯗ ꯅꯅꯦꯝ ꯁꯦꯕꯥ ꯇꯧꯅꯤ ꯈꯪꯗꯕꯤ ꯃꯤꯋꯥ ꯉꯥꯡꯗꯨꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯗꯤ ꯇꯧꯖꯗ꯭ꯔꯦ ꯍꯥꯏꯔꯤꯕ." "ꯀꯔꯤ ꯊꯣꯛꯆꯩꯌꯦꯅ?" ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯈꯥꯝꯗꯣꯛꯏ꯫ "ꯑꯁ ꯌꯥꯔꯤꯕ ꯇꯔꯨꯕꯤ, ꯑꯣꯟꯁꯤꯟꯅꯔꯨꯅꯨꯁꯤ. ꯃꯤ ꯏꯅꯝꯃꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯗꯅ ꯃꯈꯥ ꯁꯥꯡꯊꯅꯔꯅꯨ. ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯁꯦ. ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ, ꯏꯀꯥꯏꯕꯅ ꯁꯤꯔꯦꯃꯤ. ꯅꯪꯕꯨ ꯂꯥꯛꯑꯣꯕꯁꯦ." ꯕꯤꯃꯣꯂꯥꯅ "ꯍꯥꯏ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯀꯔꯤꯅꯣ? ꯅꯁꯛꯃꯛꯅ ꯍꯨꯏ ꯆꯥꯖꯦꯟꯕꯤ, ꯆꯦ ꯊꯨꯡꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯆꯕꯦꯡ ꯉꯥꯡꯂꯤꯕ ꯅꯆꯤꯟꯗꯣ ꯐꯣꯏꯗꯠꯂꯨꯔ ꯅꯪ. ꯍꯦ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅ ꯕꯤꯃꯣꯂꯥ ꯑꯩꯕꯨ ꯎꯁꯤꯠꯇ ꯁꯥꯔꯗꯅ." ꯃꯁꯤꯗ ꯇꯔꯨꯕꯤꯅ "ꯍꯩꯃ, ꯃꯁꯤ ꯍꯥꯏꯌꯦ, ꯑꯩꯕꯨ ꯍꯨꯏ ꯆꯥꯖꯦꯟꯕꯤ ꯌꯥꯉꯥꯡꯕꯤꯒ ꯍꯥꯏꯌꯦ ꯍꯥꯏꯕ. ꯅꯪꯅꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯆꯥ ꯀꯣꯛꯄꯥꯠꯄ ꯃꯌꯥꯝꯗꯨꯒ ꯁꯟ ꯒꯥꯔꯤꯅ ꯇꯛꯈꯥꯏꯔꯝꯕꯒꯤ ꯂꯝꯕꯤꯗ ꯇꯥꯕꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯁꯤꯕꯤ ꯃꯥꯟꯕꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯕꯤꯃꯣꯂꯥꯗ ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯃꯁꯝ ꯐꯣꯏꯅꯩ꯫ "ꯍꯩ ꯂꯩꯁꯥꯕꯤ ꯂꯝꯀꯦꯠꯄꯤ, ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯆꯟꯅꯔꯣꯏꯗꯧꯕꯤ, ꯊꯥꯗꯣꯛꯎꯅꯦꯍꯦ ꯍꯤꯡꯆꯥꯕꯤ. ꯑꯩ ꯁꯤꯔꯦꯃꯤ, ꯊꯥꯗꯣꯛꯎꯅꯦꯍꯦ ꯆꯔꯤ ꯇꯠꯄꯤ ꯅꯪꯕꯣ. ꯅꯪꯅꯗꯤ ꯊꯥꯗꯣꯛꯇ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯊꯥꯗꯣꯛꯎꯅꯦ? ꯂꯥꯏꯒꯤ ꯀꯣꯃꯥꯏ ꯃꯥꯟꯕꯤ ꯆꯔꯤ ꯇꯠꯄꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦ. ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ?" ꯁꯤꯡꯖꯨ ꯄꯣꯠꯐꯝ ꯏꯅꯦꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯅ ꯉꯥꯡꯕ ꯇꯥꯗ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯍꯥꯏ ꯇꯥꯕ꯭ꯔꯥ? ꯅꯣꯏ ꯑꯅꯤ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯑꯆꯠ ꯑꯋꯣꯡꯁꯤꯡꯁꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯤꯕ ꯉꯥꯡꯅꯔꯤꯕꯁꯤ ꯅꯣꯏꯕꯨ ꯅꯃꯥꯏꯗ ꯄꯥꯟꯗ꯭ꯔꯣ? ꯆꯠꯂꯨ. ꯅꯣꯏ ꯏꯀꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯏꯀꯥꯏꯅꯤꯍꯦ. ꯅꯁꯛ ꯑꯅꯤꯃꯛ ꯑꯩ ꯑꯃꯠꯇ ꯌꯦꯡꯅꯤꯡꯗꯦ. ꯅꯒꯨꯟ ꯂꯣꯏꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ. ꯌꯥꯔꯦ, ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯈꯔ ꯈꯠꯅꯔꯗꯤ ꯌꯥꯔꯦ. ꯃꯧ ꯅꯪꯁꯨ ꯍꯟꯕꯤꯈ꯭ꯔꯣ. ꯂꯩꯁꯥꯕꯤ ꯅꯪꯁꯨ ꯆꯠꯄꯤꯈ꯭ꯔꯣ." ꯈꯠꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯅꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯃꯤꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯒꯤ ꯊꯣꯛꯄ ꯐꯦꯠ ꯍꯥꯏꯗꯣꯛꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯁꯤꯡꯗꯨꯒ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯈꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯥꯎꯅ ꯆꯪꯉꯛꯇꯨꯅ ꯃꯆꯥꯕꯨ ꯍꯦꯛꯇ ꯀꯧꯔꯛꯏ꯫ "ꯍꯥꯏ ꯇꯔꯨꯕꯤ, ꯇꯥꯕ꯭ꯔꯥ? ꯇꯔꯨꯕꯤ, ꯂꯥꯛꯑꯣ ꯅꯪ. ꯃꯄꯥꯟꯁꯤꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ. ꯂꯥꯛꯑꯣ." "ꯀꯔꯤꯅꯣ ꯏꯃꯥ, ꯂꯥꯛꯇꯨꯅ ꯀꯧꯔꯛꯏꯗꯨꯕꯣ? ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣ?" "ꯍꯥꯏ ꯋꯥꯔꯛꯇꯕꯤ, ꯅꯪ ꯅꯆꯤꯟꯗꯨ ꯊꯨꯒꯥꯏꯌꯣ ꯍꯥꯏꯕ꯭ꯔꯣ? ꯊꯨꯒꯥꯏꯌꯣ ꯍꯥꯏꯕ꯭ꯔꯣ?" ꯊꯝꯕꯥꯜꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩꯊꯦꯜ ꯊꯣꯛꯅꯤꯅ ꯆꯠꯈ꯭ꯔꯒ ꯏꯃꯥꯅ ꯗꯨꯛ ꯁꯥꯎꯅ ꯆꯪꯉꯛꯏꯕꯁꯤꯕꯣ?" ꯇꯔꯨꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯦꯝꯃ ꯇꯔꯨꯕꯤ, ꯅꯪꯁꯨ ꯋꯥ ꯉꯥꯡꯁꯛꯄꯗꯣ ꯈꯔ ꯁꯦꯝꯗꯣꯛ. ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯥꯟꯈꯤꯅꯤ." "ꯍꯔꯦ, ꯏꯅꯝꯃꯅ ꯀꯌꯥꯝ ꯐꯔꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛꯀ ꯄꯤꯕꯤꯔꯛꯀꯅꯨ. ꯇꯥꯖꯅꯤꯡꯗꯦ." "ꯇꯔꯨꯕꯤ, ꯅꯪ ꯀꯥ ꯑꯃꯗꯤ ꯍꯦꯟꯃꯜꯂꯤ. ꯑꯩꯅ ꯑꯉꯥꯡꯅꯤ ꯈꯠꯅ ꯂꯩꯕꯅꯤ. ꯏꯅꯝꯃꯅꯕꯨ ꯅꯪꯒꯤ ꯀꯔꯤ ꯐꯠꯇꯅꯕ ꯇꯧꯈ꯭ꯔꯒꯦ? ꯅꯪꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤꯅꯦ. ꯅꯪꯒꯤ ꯇꯥꯆꯧꯅ ꯇꯥꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯉꯥꯡꯕꯤꯒꯅꯤꯀꯣ." "ꯍꯣꯏ ꯌꯥꯔꯦ, ꯑꯩꯈꯣꯏꯗꯤ ꯅꯤꯡꯉꯣꯜ ꯐꯠꯇꯕꯤꯅꯦ. ꯇꯥꯆꯧꯗꯨꯁꯨ ꯏꯅꯝꯃꯅ ꯁꯨꯝꯕꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯖꯔꯤ, ꯑꯣꯟꯁꯤꯟꯕꯤꯔꯛꯀꯅꯨ." ꯁꯈꯤꯅ "ꯍꯥꯏ ꯋꯥꯔꯛꯇꯕꯤ ꯃꯄꯥꯜ ꯊꯣꯛꯑꯦ ꯅꯪ.
ꯑꯩꯅ ꯁꯨꯝ ꯀꯔꯤꯁꯨ ꯍꯥꯏꯗꯕꯁꯤꯗ ꯅꯅꯝ ꯑꯁꯤꯗ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯅꯍꯥꯛ ꯊꯛꯇ ꯃꯤꯃꯥꯡ ꯊꯣꯛꯑꯦ ꯑꯃꯒꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯃꯨꯛ ꯉꯔꯥꯡ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯗꯧꯔꯨꯒꯦꯕ ꯉꯔꯥꯡ ꯅꯪ ꯂꯩꯀꯥꯏ ꯅꯥꯜꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯏꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯑꯒ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯋꯥꯔꯛꯇꯕꯤ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯉꯥꯡ ꯉꯥꯡꯉꯤꯗꯨꯕꯣ ꯀꯔꯤ ꯇꯧꯗꯅꯤ ꯃꯤꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯅꯁꯝ ꯐꯣꯏꯅꯩ ꯆꯤꯟ ꯀꯥꯡꯖꯩ ꯇꯧꯅꯩ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯋꯥ ꯋꯥ ꯂꯥꯎꯔꯤꯕꯁꯦ ꯀꯩꯊꯦꯜꯁꯤꯗ ꯍꯥ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯗꯅ ꯄꯥꯎ ꯇꯝꯃꯛꯏꯕꯁꯦ ꯅꯪꯗꯤ ꯅꯃꯣꯏꯗꯨ ꯏꯀꯥꯏꯔꯝꯃꯣꯏꯅꯦꯍꯦ ꯋꯥꯔꯛꯇꯕꯤ ꯅꯪ ꯉꯁꯤꯗꯒꯤ ꯃꯄꯥꯜꯒ ꯑꯃꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯕꯨꯡ ꯂꯥꯛꯑꯒ ꯐꯨꯍꯟꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯋꯥꯔꯛꯇꯕ ꯃꯄꯥꯜ ꯊꯣꯛꯂꯛꯀꯗꯧꯔꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯁꯦꯡꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯇꯔꯨꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯉꯁꯤꯗꯤ ꯁꯈꯤ ꯉꯁꯥꯏꯗꯒꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯇꯔꯨꯕꯤ ꯃꯃꯥꯅ ꯉꯥꯡꯒꯤ ꯁꯛꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯃꯅꯝꯃꯗ ꯇꯥꯏꯅꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯏꯟꯁꯥꯡꯁꯤꯕꯨ ꯑꯁꯨꯛ ꯍꯥꯎꯇꯕꯁꯤꯕꯨ ꯀꯅꯥꯅ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯂꯤꯕꯅꯣ ꯑꯩꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯈꯪꯉꯕꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯣ ꯊꯧꯕꯅ ꯏꯆꯥ ꯏꯟꯁꯥꯡꯁꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯍꯥꯎꯏ ꯉꯁꯤꯒꯤꯗꯤ ꯆꯥꯔꯣ ꯍꯌꯦꯡ ꯅꯅꯝꯃꯅ ꯑꯃ ꯃꯔꯥꯏꯅ ꯊꯣꯡꯖꯔꯁꯅꯤ ꯇꯥꯆꯧꯁꯨ ꯈꯪꯉꯕꯅꯤ ꯑꯩꯅ ꯏꯟꯁꯥꯡꯁꯤ ꯀꯛ ꯍꯥꯎꯇꯦ ꯍꯥꯏꯔꯨꯕꯒꯤ ꯏꯅꯝꯃ ꯂꯥꯛꯈꯤꯕꯗꯒꯤ ꯃꯆꯜ ꯑꯩꯒ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯏꯅꯝꯃꯅ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯕꯅꯤ ꯏꯃꯥꯁꯨ ꯃꯉꯥꯏꯔꯦ ꯏꯆꯜꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯅꯣ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨꯀꯣ ꯑꯩ ꯁꯥꯎꯀꯅꯤ ꯆꯥꯛꯁꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯆꯥꯁꯤ ꯊꯕꯛꯀ ꯆꯠꯂꯨꯕꯒꯤ ꯄꯣꯊꯥꯅꯤꯡꯂꯕꯅꯤ ꯌꯥꯔꯦ ꯈꯪꯉꯕꯅꯦ ꯑꯩꯅ ꯂꯣꯏꯅ ꯁꯤꯗꯤꯅꯦ ꯅꯣꯏ ꯂꯣꯏꯅ ꯆꯥꯍꯧꯔꯣꯕ ꯀꯗꯥꯏ ꯏꯟꯁꯥꯡꯁꯤ ꯌꯥꯝꯅ ꯊꯣꯡꯅꯤꯡꯕ ꯅꯪꯁꯨ ꯂꯣꯏꯅ ꯆꯥꯍꯧꯔꯣ ꯄꯤꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯃꯥꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨ ꯃꯅꯝꯃꯒꯤ ꯃꯀꯣꯛ ꯃꯊꯛꯇ ꯀꯔꯤꯁꯨ ꯏꯈꯟ ꯈꯟꯊꯗ ꯁꯥꯎꯅ ꯁꯠ ꯍꯦꯛꯇ ꯖꯣꯔꯣ ꯍꯩꯖꯤꯜꯂꯝꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯈꯪꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟ ꯆꯥꯛ ꯆꯥꯔꯝꯕ ꯊꯝꯕꯥꯜ ꯏꯈꯪ ꯈꯪꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯊꯧꯕ ꯁꯈꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯣ ꯁꯈꯤꯅ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯃꯁꯤꯗ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯃꯁꯦ ꯍꯩ ꯋꯥꯔꯛꯇꯕꯤ ꯂꯝꯀꯦꯠꯄꯤ ꯑꯁꯤ ꯍꯥꯏꯅ ꯁꯥꯎꯅ ꯂꯥꯎꯍꯧꯋꯤ ꯁꯈꯤ ꯊꯧꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯌꯦꯡꯉꯝꯕꯗꯒꯤ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯅꯝ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯅꯪ ꯑꯩꯈꯣꯏꯅ ꯂꯨꯟ ꯇꯧꯕꯁꯤꯗ ꯅꯪ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯦꯅꯦ ꯃꯇꯨꯡꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯧꯇꯕ ꯊꯕꯛꯁꯦ ꯇꯧ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅ ꯌꯥꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯉꯕꯅꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯕꯅꯦ ꯃꯥꯅꯦ ꯐꯠꯇꯕꯤꯅꯦ ꯑꯩꯗꯤ ꯐꯠꯇꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤ ꯃꯕꯨꯡꯅ ꯐꯨꯏ ꯃꯃꯥꯅ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛ ꯃꯥꯅ ꯇꯧꯔꯨꯕꯗꯨꯒꯤ ꯋꯥꯈꯜ ꯈꯟꯊꯗ ꯃꯥꯒ ꯈꯪꯅꯕ ꯄꯤꯕꯥꯕꯨ ꯀꯧꯗꯨꯅ ꯄꯤꯕꯥꯗ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯑꯍꯜ ꯃꯁꯦꯟꯁꯨ ꯌꯥꯅꯔꯗꯨꯅ ꯇꯔꯨꯕꯤꯒ ꯄꯤꯕꯥꯒꯁꯨ ꯂꯨꯍꯣꯡꯂꯤ ꯑꯗꯨꯕꯨ ꯇꯔꯨꯕꯤꯒꯤ ꯃꯅꯦꯝ ꯇꯃꯨꯗꯤ ꯈꯔ ꯁꯥꯊꯤꯕꯤ ꯑꯣꯏ ꯏꯃꯨꯡ ꯆꯤꯀꯣꯟ ꯅꯥꯀꯨꯟꯕꯤꯅꯤ ꯄꯤꯕꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯗꯦ ꯃꯈꯣꯏꯒꯤꯗꯤ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯖꯕ ꯏꯃꯨꯡꯅꯤ ꯇꯃꯨꯅ ꯍꯥꯏ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯊꯦꯡꯖꯤꯜꯂꯛꯑꯦꯅꯦ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯦ ꯋꯥꯏꯔꯝꯁꯤ ꯊꯦꯡꯗꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯨꯅꯦ ꯅꯪꯕꯣ ꯁꯟꯗꯤꯍꯥ ꯇꯥꯒꯗꯧꯔꯦꯅꯦ ꯇꯥꯃꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯅꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯧꯅꯦꯅ ꯑꯃꯈꯛ ꯂꯩꯔꯤꯕꯁꯦ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯉꯥꯡꯅꯗ꯭ꯔꯤꯉꯩ ꯒ꯭ꯌꯥꯟꯅꯁꯨ ꯇꯥꯗꯕꯁꯤꯕꯣ ꯅꯧꯔꯤꯉꯩꯗꯗꯤ ꯈꯔ ꯐꯔꯝ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯂꯨꯗꯧꯔꯤ ꯌꯨꯝꯕꯥꯟꯁꯤ ꯂꯨꯗꯧꯔꯤꯌꯦꯕ ꯇꯔꯨꯕꯤ ꯇꯥꯔꯗꯨꯅ ꯃꯇꯣꯝꯗ ꯁꯣꯟꯖꯩ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯁꯨꯅꯦ ꯐꯔꯣꯏꯗꯧꯔꯤ ꯑꯗꯨꯒ ꯑꯗꯥꯒꯅ ꯉꯥꯡꯗꯧꯒꯤ ꯃꯆꯤꯟꯁꯦ ꯊꯥꯡꯒꯠꯇꯅ ꯂꯩꯗꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯗꯕꯅ ꯇꯔꯨꯕꯤ ꯃꯍꯥꯛ ꯄꯤꯕꯥꯗ ꯍꯦꯛ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯐꯅꯗꯤ ꯍꯣꯡꯂꯤ ꯏꯃꯨꯡꯁꯤꯒꯤ ꯃꯑꯣꯡ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯏꯁꯧ ꯈꯤꯇꯪ ꯇꯧꯔꯨꯔꯕꯁꯨ ꯄꯤꯕꯥꯅ ꯍꯦꯛꯇ ꯆꯩꯔꯛꯀꯅꯤ ꯃꯅꯦꯝꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯉꯥꯡꯒꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯍꯥꯛ ꯈꯔꯗꯤ ꯑꯣꯜꯂꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯩꯅꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯤꯆꯠꯅꯤ ꯀꯔꯝꯅꯗꯤ ꯁꯠ ꯍꯦꯛꯇ ꯍꯣꯡꯕ ꯉꯝꯒꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ ꯃꯗꯨꯗ ꯇꯔꯨꯕꯤ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯆꯥꯔꯝꯃꯤ ꯃꯗꯨꯗ ꯃꯅꯦꯝ ꯇꯃꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯐꯅꯁꯨ ꯍꯥꯏ ꯉꯥꯡꯕꯅꯤ ꯇꯥꯛꯄꯅꯤ ꯅꯪꯒꯤ ꯅꯁꯥꯁꯤꯗ ꯏꯅꯦ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯃꯗꯤ ꯂꯧꯁꯤꯟꯒꯦ ꯏꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯎꯗꯦꯗꯀꯣ ꯆꯥꯛ ꯆꯥꯕꯗ ꯑꯗꯨꯝꯅ ꯆꯥꯒꯅꯨ ꯇꯧꯍꯩꯗꯦ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯂꯧꯕ ꯀꯧꯕ ꯃꯔꯩꯗꯨꯗꯀꯣ ꯅꯪꯕꯣ ꯑꯁ ꯏꯃꯥ ꯆꯥꯛꯁꯤ ꯐꯥꯎꯗꯤ ꯑꯩ ꯏꯅꯤꯡꯇꯝꯅ ꯑꯝꯇ ꯆꯥꯖꯒꯦ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯉꯥꯡꯁꯤꯜꯂꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯆꯥꯔꯨꯔꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯃꯥꯒꯤꯁꯤꯕꯣ
ꯄꯤꯕꯥꯅ ꯍꯣꯏ ꯇꯔꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣꯕ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯐꯠꯇꯕ ꯌꯥꯎꯒꯦ ꯇꯧꯒꯅꯨ ꯐꯠꯇꯦ ꯇꯧꯍꯣꯏꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯆꯥꯛ ꯆꯥꯒꯅꯨꯗꯤ ꯍꯥꯏꯗꯦꯗꯅ ꯌꯥꯔꯦ ꯈꯪꯖꯔꯦ ꯃꯣꯏ ꯇꯥꯗꯁꯨ ꯅꯝꯃꯥꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯉꯥꯡꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣꯕ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯅꯦꯝ ꯅꯪꯉꯣꯟꯗꯒꯅꯦ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯔꯣꯏꯌꯦ ꯅꯪꯒꯤ ꯀꯨꯁꯤꯗꯣ ꯐꯠꯇꯕ ꯂꯤꯆꯠꯇꯣ ꯁꯦꯝꯗꯣꯛꯄꯤꯒꯦ ꯈꯟꯕꯅꯤ ꯌꯥꯗ꯭ꯔꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯦ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯑꯣꯛꯇꯁꯤꯡꯗ ꯇꯥꯛꯄꯅꯤ ꯃꯁꯤꯗ ꯅꯪꯅ ꯂꯧꯗ꯭ꯔꯕꯁꯨ ꯅꯁꯔꯨꯛꯅꯤ ꯅꯪꯇꯅꯤ ꯃꯥꯡꯖꯒꯗꯧꯕ ꯑꯩꯉꯣꯟꯗꯗꯤ ꯕꯦꯔꯥ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯟꯕꯗꯤ ꯌꯥꯔꯣꯏ ꯂꯩꯀꯥꯏ ꯃꯤ ꯋꯥ ꯉꯥꯡꯅꯐꯝ ꯑꯣꯏꯍꯟꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯇꯃꯨ ꯏꯇꯤꯛ ꯈꯪꯍꯟꯒꯗꯧꯕꯅꯤ ꯈꯪ ꯇꯃꯨ ꯑꯩꯁꯦ ꯐꯔꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯐꯠꯇ꯭ꯔꯕꯗꯤ ꯃꯄꯥ ꯂꯩꯔꯣꯏ ꯃꯁꯤꯃꯁꯨ ꯅꯪ ꯈꯪꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝ ꯇꯃꯨ ꯁꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯝꯅ ꯊꯣꯛꯈꯤ ꯐꯔꯦꯅꯦ ꯕꯤꯁꯣ ꯑꯣꯏꯔꯗꯤ ꯁꯤꯗ ꯊꯣꯡꯅꯕ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯑꯐꯕ ꯈꯟꯕ ꯉꯝꯗꯕꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯍꯥꯏꯔꯝꯗꯨꯅ ꯇꯔꯨꯕꯤꯗ ꯌꯦꯡꯉꯝꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯇꯝꯗꯤ ꯑꯁꯨꯃꯛ ꯍꯧꯖꯤꯟꯈꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯉꯁꯤꯁꯨ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯃꯅꯦꯝ ꯃꯃꯧ ꯑꯅꯤ ꯑꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤ ꯇꯃꯨꯅ ꯅꯠꯇꯦ ꯑꯩꯅ ꯌꯦꯡꯒꯦꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯀꯥ ꯑꯃꯗꯤ ꯍꯦꯜꯂꯕꯅꯤ ꯅꯠꯇꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯁꯤꯕꯨ ꯍꯨꯏꯗ ꯌꯦꯟꯗ ꯊꯥꯕꯅꯦ ꯁꯤꯔꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ ꯏꯃꯥ ꯆꯥꯛꯁꯦ ꯇꯨꯃꯤꯟꯅ ꯆꯥꯕ ꯍꯩꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯃꯥꯅ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯕꯤꯔꯤꯕꯁꯤꯕꯣ ꯍꯥꯏ ꯆꯤꯡꯒꯟꯕꯤ ꯋꯥꯔꯛꯇꯕꯤ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯉꯥꯡꯂꯛꯂꯤꯕꯁꯦ ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯁꯥꯅ ꯈꯪꯖꯗꯕ꯭ꯔꯥ ꯈꯪꯖꯗꯕ꯭ꯔꯅꯦꯍꯦ ꯑꯩꯅ ꯍꯥꯏꯔꯣꯏ ꯉꯥꯡꯂꯣꯏ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯠꯇ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤꯗ ꯑꯐꯕ ꯆꯥꯛꯇꯣ ꯃꯆꯦꯠ ꯑꯃꯠꯇ ꯎꯕ ꯐꯪꯖꯈꯤꯗ꯭ꯔꯦꯅꯦꯍꯦ ꯆꯥꯛ ꯃꯅꯤꯡ ꯆꯒꯥ ꯈꯔ ꯍꯥꯞꯇꯨꯅ ꯑꯩꯅ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯇꯃꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯃꯧꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯨꯔꯤ ꯑꯗꯨꯅ ꯄꯦꯟꯅ ꯆꯩꯔꯛꯏ ꯃꯍꯥꯛ ꯃꯃꯧꯕꯨ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯄꯥꯝꯗꯕꯁꯤꯗ ꯅꯪ ꯀꯥ ꯑꯃ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯍꯥꯏ ꯑꯆꯧꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯪ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯏꯃꯥꯕꯨ ꯋꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏꯗꯧꯔꯤ ꯄꯤꯕꯥꯁꯨ ꯁꯥꯎꯅ ꯅꯪꯅꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯈꯟꯅ ꯂꯩꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯒꯗꯧꯔꯦ ꯅꯨꯄꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯁꯨ ꯂꯧꯁꯤꯜꯂꯝꯃꯣꯏꯗꯕꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟ ꯀꯟꯗꯨꯅ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯇꯔꯨꯕꯤ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯃꯥꯒꯤ ꯑꯁꯣꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯏꯈꯟ ꯈꯟꯊꯖꯗꯅ ꯍꯔꯦ ꯏꯁ ꯑꯩꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯣꯏꯗꯧꯕꯅꯤ ꯀꯥꯏꯅꯒ ꯅꯨꯄꯥ ꯅꯪ ꯅꯝꯃꯥꯅꯤꯅ ꯃꯅꯦꯝ ꯐꯠꯇꯕꯤ ꯏꯁꯤꯡ ꯐꯠꯇꯕꯗ ꯂꯩꯕ ꯐꯨꯔꯤ ꯊꯨꯝꯃꯤ ꯇꯣꯡꯁꯥꯡ ꯃꯥꯟꯕꯤꯁꯤꯅ ꯏꯟꯁꯤꯜꯂꯒ ꯅꯪ ꯑꯩꯕꯨ ꯇꯥꯟꯗꯧꯔꯤꯕꯅꯤꯅꯦ ꯇꯥꯟꯗꯧꯔꯤꯕꯅꯦꯕ ꯅꯔꯤꯟ ꯂꯩꯔꯗꯤ ꯇꯔꯨꯕꯤ ꯑꯩꯕꯨ ꯇꯥꯜꯂꯨꯅꯦ ꯉꯁꯥꯏꯗꯒꯤ ꯑꯁꯥꯎꯕ ꯐꯥꯊꯔꯝꯕ ꯄꯤꯕꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯨꯛ ꯊꯋꯥꯏ ꯎꯁꯤꯠꯇꯕ ꯃꯑꯣꯡꯁꯤꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯨꯊꯣꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯜꯂꯤꯕ ꯅꯆꯤꯟꯗꯣ ꯊꯥꯖꯤꯟꯒꯦ ꯑꯁꯨꯛ ꯎꯁꯤ ꯊꯧꯑꯣꯏꯗꯕ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯟꯈꯤꯗꯨ ꯅꯆꯤꯟꯒꯗꯣ ꯑꯩ ꯁꯤꯔꯦ ꯀꯩꯅꯣ ꯅꯨꯄꯥ ꯀꯩꯅꯣ ꯇꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦ ꯇꯣ ꯍꯥꯏꯕꯅꯦ ꯅꯥꯕꯅ ꯁꯤꯔꯤꯅꯤ ꯆꯤꯟꯒꯁꯦ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯅꯦ ꯏꯃꯥ ꯁꯤꯔꯦ ꯌꯥꯝ ꯊꯨꯅ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯌꯣ ꯃꯇꯨꯡ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯇꯧꯈꯤꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯕꯥꯁꯨ ꯐꯨꯔꯤꯕꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ ꯏꯃꯥ ꯏꯆꯥꯅꯨꯄꯥꯁꯦ ꯑꯝꯇ ꯈꯥꯝꯗꯣꯛꯑꯣ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦ ꯅꯥꯕꯅ ꯂꯣꯏꯔꯦꯃꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯁꯨ ꯀꯞꯇꯨꯅ ꯃꯅꯦꯝꯕꯨ ꯈꯥꯝꯗꯣꯛꯄꯤꯌꯣ ꯍꯥꯏꯅ ꯀꯧꯔꯛꯏ ꯉꯁꯥꯏꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯩꯔꯝꯕ ꯇꯃꯨꯁꯨ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯈꯥꯝꯗꯣꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯊꯥꯗꯣꯛꯏꯅꯦꯍꯦ ꯏꯃꯧꯁꯦ ꯁꯤꯕ ꯇꯥꯔꯤꯅꯦ ꯈꯔ ꯐꯨꯔꯗꯤ ꯌꯥꯔꯦ ꯊꯥꯗꯣꯛ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯥ ꯇꯣꯛꯑꯗꯤ ꯇꯣꯛꯑꯅꯤ ꯅꯪꯕꯣ ꯄꯤꯕꯥꯁꯨ ꯃꯃꯥꯅ ꯈꯥꯝꯂꯛꯄꯗꯨꯗ ꯇꯣꯛꯂꯝꯃꯤ ꯑꯩꯅ ꯍꯟꯖꯤꯜꯂꯛꯄꯗ ꯅꯪ ꯌꯨꯝꯁꯤꯗꯒ ꯂꯩꯔꯝꯕ ꯌꯥꯔꯣꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯁꯥꯎꯗꯣꯛꯇꯕ ꯃꯤꯅ ꯁꯥꯎꯔꯛꯄꯗꯤ ꯅꯥꯗꯩ ꯆꯥꯗꯦ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯇꯔꯨꯕꯤꯗ ꯊꯣꯛꯂꯔꯤ ꯁꯥꯎꯒꯟꯗꯕ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯨꯛꯀꯤ ꯈꯨꯐꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯅꯦꯝꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯃꯇꯨꯡ ꯏꯃꯥꯅ ꯃꯣꯏ ꯇꯥꯗꯅ ꯄꯥꯝꯗꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯒꯦ ꯅꯃꯧꯕꯨ ꯄꯪꯕꯤꯅꯤ ꯈꯟꯗ ꯅꯃꯧꯅ ꯂꯦꯟꯖꯈꯤꯕ ꯏꯔꯥꯜ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯣ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯀꯞꯂꯝꯃꯤ
Hai, imawu karigi nungsiroi doribano. Imana nangbu phaningduna adu ngangbani ne. Imagi imaudi nang khaktani ne. Tarubiya nang khakta. Aduna imana nangbu phattana khanba leite ne. Ima asumna matam khara so haujinkri. Haujikti tarubisu wakhal tari hanugum tawdri. Imong adusu nungsi chanana ingna chikna palami. Nong magi numitni. Tarubigi mama ibe masakiga manamat thambalgadu. Tarubigi manakta laklami. Ayuki matamni tamuna. Da thonggalda changa ibasibu aikhoi tarubigi mamaga manamaga nattabrane. Asi haina khalingaida saki hoisu sumang yausilaklami. Inama aikhoi laiye. Aikhoi bu saka khangbidrabro tawrisibo. Hai sakiya karigi inawbu khangdani haige. Kakhalo mangol sida pham. Thambalda onchenduna. Ijasu yauri phamo ai imawbu kauthorake. Hoini aisu yaujare Hai ibe matarubiya nangbu tabran he mapalda muda thokla ulawngia kana no yamna la ine nangbo Tarubi manemna kauribadu taraduna mapalda thoklai tari ma kana lai haibano ase haiduna yenglakpada mamaga manamaga phamduna leiramlibadu ubada harauna manakta senchilli Ima inama iham thajadi laktoktuna lakpanina chak charagan kidoni ko ima inama Tamuna hoine sakiya Laktoktana lakpani jaga jargi inthina horen haloko aina yabu kaithildagi nga achauba man helugi aduga na chaningolbu thongangi aduga aikhoi maya hauna chathoksi asi haiduna noi hoinama aikhoi su ichase udaba koire haiduna ngasidi hekta anganbasida laklabani ini imau honaduna jaksu charurage haiduna asi haiduna saki machada mi pham thamlai saki machana honglamliba sakta madubu mamit kopta yengjai Magi macha hainatana yadabisi ngasidi wakhal taramle yumgi yumborempi amagi saklonda niti niyong kaidana yumbalambasi ubada mahak machada mapukning adu nungsiraduna mapi irachena yengjarami tarubisu mamana mabu mapi irachena yenglibadu uraduna kapli tawna hairi Ima karigino imana nachaiba yengduna mitki pisin thariba Ima nachai haujikti wakhal tari Hanagi adum nacha Ningol Lamketpi oidrima aina pukphatludabana mathong hugtaba wakhal yaudami macha oirubana imabusu nachada yawahankri karisu mara leijadaba macha leibu nongmata athiba wahai haikidaba ibong inamabusu aina kayada lana khalluriba ado ai haujikti aina tawjaruba phattaba pumba isana khangjari ai yamda lale ima inama ai yamda lale nachalbo pangpini khanna Aiki ngakpi pham thoktraba iralsingdo inamana mukta ngakpiramo Inama Tarubiya Inama ichanda karisu pendaba sauningba leitene ngasi ichana wakhal taratuna yamsida matik chabi yumgi mawama oina leirambasi ubada inamagi thamoina khayagi matik penchai asumna matik chabi yumburembi oiduna nanimna purebagi seba tawduna leibo oyuko inamana nangbu bor pirabani imagi bema haujikti matam pumbada Nanemna purebagi seba tawduna nang nanamana hairiba pumnamakse induna aphabi yumburembi oiduna nungaina pala uko Tamuna Ho ai 𝐂𝐸𝐴𝐻𝐸 hanugum tawdrabani wakhal tadana mapuroiba manem aina ikhut chana waraktuna aphabi yumburembi haibado punchi chuppa oiduna miyamgi tamjana pham ohendawribani kanadisi nong phadok lakpada kapnadana leiraga matama halagum sisi yengoi saki noina kapinen tawribado Icha thambana khara kari no ke jaraklibase loina kokthari pamittaga karino moigi amubu machu ibasina chen tharakpada phajjakrabana mogi masak ase konagi lai hinchabi malakadawri adunania kanadi imok jangasilo awa nungai tanaduna no urasi tamugi wahaiduda kapnaramba mayamdu punna noktuna imongda harau changkhirami asumna tarubisu matam amada haina tanaba yadabi ai mangaire haiduna chatlambadu Mapuroiba amadi manemna semdoktuna mamaidadi phattaba wakhal thadoktuna matik chabi yumburembi oiduna manem mapuroibagi seba tawduna makhoigi minungsi makhada imongadu yumban mara chetna nungaina pankhirami macha Ningolgi wajaramba mama oibi mahaksu awaba koktuna mabuk phabi machagi mamoga ingna khuyato sitna nungaina pankhirami